ngasi puduna laksariba topic ase matau karamna lairaba kokadage haibagi matangda semba topic ni mayam punna miyeng taminase ngasi gi topic ase SIP se taramba misu yoramagani tadaba misu yoramagani taba singsu SIP tawdaboiragadi ngasi dagi SIP toksanbiro tadaba singduna SIP se karino haibadu khaminerase SIP da paisa thadaba matamda profit leibra minus chatbra lupa kaya yamna tongge habado yengminase sanami sengi oina tha godingi yamna pikpa amount da paisa khara SIP da tungzalli ba paisa ase lupa kaya yamna profit leirage amadi karamba stock da paisa se thadagi habado khaminerase Makada lairiba musen fan thabasida sangase masida sangaba matungda portfolio haiba maga export haiba maga lay portfolio da sangak pataragadi aina thadagiba paisa profit amadi loss karamba company da paisa investment tawi karamba SIP laike haibado hairiba sida uba phangani export sida nakoina uba phangade sina masida lairiba company singase akoin SIP tawba yaraba company singni masida lairiba mid cap large cap small cap hairiba company singa se akoina selection tawraba matungda karamba company da paisa thadaragadi long term investment da kanaba phangadage haibase nainaraba matungda SIP tawba yagani Houjik yengade sina aina laikiba portfolio singa sida sangaba matungda profit kaya yamna lairage haibadugi matangda khangminase portfolio da sangaba matungda akoina uba phangibase canon chart ama uba phangi hariba canon chart ase 1 month ki 3 month ki tha taruk ki yengpa matamda up trend ni lairibase hauze up trend lairiba company ase atei kana sunate ICFC infrastructure fund hariba company asida SIP tawbani tha godingi yamna pikpe amount da invest tawkhiba do ngase June gi tang 7 pung manga foki lairiba update asida laiba return se 16.25% aina hek paisa thadagibadagi hauraga ngasi phawada lairiba return se 16.25% se phangle haibani madudi yamna chawba amount ama hairiba investment asida phangba ngamle haibase hauze khoina uba phangle adudi SIP tawbasi kanai natragana kanade haibado comment section da comment tawbiramu SIP da paisa thadagi haitaragadi yamna pikpa amount dagi hauba yai lupa sama dagi hauraga SIP tawba yagani Houjik dagi hauraga aigi isagi aigi isugi SIP tawramba taragadi long term investment plan da kwaidagi yamna pharaba mafam amani haibasi thamjage stock ki maramda SIP gi maramda khangdaba tananingba leibasing comment section da comment tawbiramu ngasigidi matang swaida video si loisanjage next video da mayamda information piba yaba mayamda kanagadaba video amuk puduna laksage